How's Bollywood? Longkhak longna Salla Tare. Maramdi kha Bharat ki film industry sing Bollywood se thangala sab kharaga sudrak na draglam thorpogum tawkre. Kadi su yeshilata dane handaki KGF 2, RRR, Pushpa, Bahubali ni jingba South Indian movies singi makhoi gi mai hawa performance India ta na prithvi pumana khanglabane. Hindi lon da number na tabana regional cinema ne haina pauthoma South Indian movies ngasdi national cinema gi mo chinjlakre. Sino takpudi moi mo ngai haina nawang jarma Bollywood guru tasin khrai bana tabra. Bollywood na han bada South Indian movies amadi makhoi gi actors sing reject torom badai inthom badai kamdong South Indian films singi makhoi gi wari paring dai acting dai dialogue dai jogoi khusa dai kari dai kara dai loina ma tamba horokhi. South Indian films sing na kamdong national sensation soirakhi kamdong na maijau horokhi. Adai Bollywood na matu karam na marai chai tharakhi habs matang da masigi video se khangmina se. Longkhak ko boina khangmina se. Maduri Bollywood cha sing manate India da Bollywood ko wasing ma pham leite. Bhab ki wane Migi di Los Angeles da Hollywood ko wasing ma phamama ta sing lei hari pham stay da makhoi gi film studio kya bhari ma lei sigumbo pham si Mumbai da leite Bollywood ma phamama nate Bollywood di moi kharana na wangjawa pongjawa yanaba moi di moi gi thabak tawri basing gi sinphom gi mamang da saking leite moi na thesin na bo wahi ni haibi ai Mumbai benjagi film gi capital ni haina ribsna karina haina lami bana Power May na hinalambane. India ya tay mafamsing da may nungay taba. May chang na inamut pagi samisya mayop na lingay Mumbai da diyam nga na may nungay bahayab ki. India na ngalingay matam da may nungay ki vase masi Bengal da sunungay ki. Maram sina ngalingay matam da film se Mumbai ma di Bengal lagi nam na butura ki. Adobo India gi mafamayam baloy na may nungarap dagi ngasdi. Atay iti state kya lagi su film se chang na inaputok pangam na re. Covid laktingi mamang din yana chahi mada film listing amaga chonga dagina listing anigi changda puthokuna lakhi chahi kunlongi mamang dade sigi chahi gi oina puthokiba film listing ani sdeida tangkhai ma di Bollywood film ak toirami bane moina palamai maram siam chame maduri matam dagi paisa pai bina khunba producer sing aduna khanki maduri Hindi highways na masna lebaks the khwaidagi masing yam na khangna lon oibani na launch the nama films na khwaidagi ni sendong laigani khwaidagi kana gani jana mokhoina khanki moina karama mokhalgi actors sing paungki kusuka se taifet taba mana fazaba Hindi bring ngang mga actors sing paungki wari mongs na karama mokhalgi paungun bazano namgun bazano mokhoise India gi achaw chaw searching da thopa saba makhalgi wari paring se makoina pamgale Bollywood na namgale sumainda tawra leijagale makhoi se siguma mogi formula amagum leijariba film khunam sanam se sana roi dawa film actor boiro wari paring boiro moina fat reject tawgane adu mogi sigi napsa dawa formula se babok sing tamna pamna dawa thal ariba phimal gum longna ba horki babok sing khina rakhi mogi iman mana bukhunam channa da puthok film sing si yengmada boring suba babok singi masing nong khengalaki adai 2000 gi swaida di Bollywood kuning kang da bi manam pon da bi masa sum da lepsa ngamna bonar pada dei mi to tambarum da mai onslaki matamama da moina mawalo ki da South Indian film sing mataw tam da Hindi lon da puthok pa horaki adom na hit chat pa movie ni khani yengkiwa sakna da Bollywood star kyan skung ki wadum Bollywood movie kya amade mi gi marana hit chat no leja khra original cinema kya gi remake sing marang kai ni yari bane aduga yam ikai ni ngai oi wa mana mi gi hit chat no leja film do moina nauna nam thu matam da director amadi actor sin mana mar moraga film do flop chat su kungai mane serad masing asi fawdo khwai sel tan ki marathi film ne adubu film sigi Hindi remake do di para flop chat ki serad Sigi film si am marui ba film ama chingi maram di film sigi director actors ano bongak tani aduga Hindi lon da number sunata film sibo hek yengu bombe pungkuri mun film si support ong nakhi yam thaga nakhi films de nata films de yawi sai amsu super hit oiki subnel pa crore mari gi budget anong ki baserat box office da pa crore sam tragi sanbong ko khalaki seltan bahar ga matang saning is da pusan jahrage bahubali Sigi Telugu film se putrokon tam da financial records loina thugai ptana language barrier loan mana da bagi chapul da su thugai ki bane hanadi khang su yawirong gane bahubali loan tara da release toki tongan bin jagi loan kya galoina na Japanese Chinese Taiwanese France German amani Spanish hari loan sing se da release toki bane
Bahubali the beginning na lupa crore satru yang kay gisan pamamade roi basaruk da conclusion na lupa crore lising na magastani pan gisan pam kot pangamki copy code Bahubali the nata KGF triple R na singbo mapung phana mai pakla South Indian film sing si matang na so mayam ikhang khang narvane sigi film sing sigi performance ki sabta gi khoina line khang bangame madu South Indian film sing na Bollywood film sing dagi technically haising siam hele Bollywood film industry tadi amaga pongtam naringai discipline high visu like the bagam hane nakal murum the South Indian film industry stay discipline fazavidam thoina mamung chale pakon thana wangang pamsa du de horaga aphaw actor director of leite makoi khudimang na chapmana matung ba khang na ba schedule lama ngang samine hayeng ayuk pung tare to thinga siana kragade mithit suna pung pham sta loni yokshin rakane fazakrab discipline ne teamwork se makoi puna mangna nem ngang na chapmina rabnina mathang mai palk pa bis soidabne 2017 the Telugu film Bahubali India kakinate Malayam sigi thakta pokharki Indian cinema bu world class dam ling jin khalaki 2018 the Tamil film 2.0 na highest grossing movie hoiki 2021 gina Pushpa handak chahi gina triple R amdi KGF tu na box office ki mokokta ngang donation khre content fazawa highs na ning thokhu bom phange maramdi hoskan study loan manada ba highs makhata na pallama oidre Class 7 at Pioragadi, English loan Simasilon to Pajaraso, subtitle to Yoragadi Korean drama boiro, South Indian movies in boiro, Yang Bahibang Singim sing Nong Gangalagli. Madam Sinasahi couldn't give among the box office 44% Hindi cinema Consulambado, last 27% Dahitakre. 2020 the Korean movie fair sign Oscar from Matamda, film sing director Niamuro Wama from Toki. Kaligumang inchi makawang subtitle gi pulse nam khai bangam lawa malem sigi tongan ton balon kya da number gumba sing than ngai over film kya gi punsi won bam housing soidana tangba phangpi gane masimak ni haibi ai ngasin dia da tholi vasiso cinema se samas ki mungsel ni hainari bane adu bu kaligum sigi mungselas na samas samagi akak na machi makhaki mami ta handuna sum thamlaga de mungselas na mabu phatab gi khuchang le haibane adobo Bollywood na fana namthana bhanarabaso wakalok sing zawro South Indian sing na singma film sing mathang thang thorakpudagi asni Bollywood Salla Tare Longkhak longbugum tawkre mathanta pandra lejaning ba Bollywood manapali na sanbastai da adongi wakalon kari lai phungdok piramo